Hello mayam, ngasigi video sida English ngangbada ikaiba amasung kibana maram oiduna ngangthoktabagi maram khara haijarke aduga ikaiba amasung kibasi karamna phahangani haibasu panjarake. Ikaibagi maram ahanba wahi matik chana laitaba haibadi angang macha amagumna vocabulary sudaba angang di kappaga pama phungdoi adubu ahandi ikaijaba phaujai masina akiba phawali ngangba haibasi wahi mayam ama punselaga wahi pareng semaga ngangbani aduna wahi sing adubu watlagadi karamna confident oina ngangthokani ani subada pronunciation issues ngangthokkadariba wahi singi pronunciation lalamgani haibagi chingnaba leitaba nate ngangthok uraga aina hairiba wahi singsi sumna hairamdragadi mina noknabigadra haibagi kaijaba amasung kijaba phawi ahum subada english grammar phajana khangdaba grammar na iba amasung ngangba sumhalliba pot asibu phajana khangdabana maram oiduna isada ngangthokpa kihanba amasung ikaiba phawali grammar gi issue sina ikaiba amasung akiba maram mayam gi marakta achauba amani mari subada hanadagi english kaya ngangtaba grammar hairagasu wahi khangagasu toina english ta wari sanaraktaba midi akiba dum laigani kiba khaknatana sentence structure si tasengnamak sumibra mi ahibana sumaina hainabra haibagi chingnaba adumak phawgani masi mayam si khalaga aina online coaching su tawjai coaching asida ngangnabagi matam mayam ama pijai description da whatsapp number hapsaramge manga subada isana isabu hanthana uzaba toina nganglaktrabanina ngangthokpada mina lona noknaramgani khanjabana maram oiduna isana isabu hanthana yengjai amasung confidence mangi masina maram oiraga akiba amasung ikaibana pikthalhalle mathakta panjakhiba isu mayam asibu pahanduna english phajana ngange hairgadi makhatana tabiu marakthana rami circle gi promo macham ta tawjage warobiroi. Hello mayam, Rami Circle la angakpa offer samasung rewards mayam amaga akaknaba matamgi Rami Circle si adom yamna safe oi amasung 100% legal oiba gaming app ni akoigi skills utnanabagi damakta masigi app sida Rami game sanarga paisa win tawba yai Rami Circle si safe and secure oi mafam sida mi crore ama hena active oina sizinai aduna sanaba hiragadi sanarga paisa win tawro haitragana practice game sanarga line tamo Rami Circle da yamna safe oiba facility natraga ipegi deposit method phangani paytam phone pay credit natraga debit card sinarga anytime deposit tawba yai ahanba deposit tawda welcome bonus oina lupa lasing ani phangani Rami Circle sanabasi yamna lai phone da smooth oina sizinaba yagani screen da yenga khangani aduna marup sing link adu description da download tawbiro aduga register tawda ahanba deposit tawraga lupa lasing ani phango noi surami sanarga pesa win tawro game asi financial risk man chali aduna nasana sagi item sing losinga loina nasana biu naina khiba topic resume tawzare ahanbada practice practice tawbasi yamna maru oi pot khuding makta haigi hairgadi hanjin practice tawbasi haina dragasu gyan taraba pot amani isa ithanda ka adaming sen amada ngangba tamba lairik khabar na chingba paraga makhoina iribadugi structure khangdokpa kari wahi sizinabage karamba preposition sizinabage haibna chingba khangdokpa ani subada atopa vocabulary thiba karigumba ma hainingbada chap saba wahi khangdaba natraga ningsingaktabana maram oiraga a kai haidoino na pallaga lainai masi aikoina khangzaba vocabulary thiraga kitang koithoagasu ngangba ngamnaba hotnagadabani ahum subada isa londagi onthokpiganu english ka isagi lon ga khenai aduna ngangiba sentence khuding isagi londagi translate taunangai hotnaringaida ngangthokpa ngamaroi haibadi nangbasu nangaroi hena samamna hali aduna english ta wakal khanba tambiu mari subada 24/7 english ka loinana lainaba hotno isagi lon kauthokpiu haibadi nachade tamge khaliba lon dudi hainaba hotnabada nungaijaba pamjaba kharadi matam khara thadokpa tare khabar parsu english radio tarsu english social media sangasu english video yangasu english miga wari sanarsu yarigai english ngangba miga matam khudimakta punnaba hotnau interest manaba mi thiraga english ta wari sananaba hotnau manga subada launa paba masi haibada nokningba mi su yarongani adubu graduate loiba faw masi tawzarai launa practice reading tawbage kanaba mayam ama lai tang tight oiba phali pronunciation senghalli ikaiba phali ngangbada mayek senghalli singi sajen makhalamani taruk subada asoiba kiganu asoiba kiradi punsigi ngangba ngamaroi miyoiba khudingmak ima ko bahir padagi asoibana soiba ngatani isagi lon sunat tabasidi asoibana pik thanba tabani haire khanjari ba koisu karimata soiramoi haibya pote asoiba mayamduna pangal hena ohengadabani ai haira loire lali lande haininga haijau khandawni aina ngangise mairen amada ngangi bani khando mairen da ngangba bui kaibro pangang da ngangu kana mawalo runo 7 tare subada smile and relax
Tension lairagadi ahiba mi phau ngang mga maroi ni aga lairani. Tension du loinamak langthokpikro. Noki noki tawraga relax tawbiro. Adu oiradi punsi semai tarani. Matang sida video asi losinjarge coaching gi video matek ama yengbiro. Aina mayamda English takpagi video sing thagatpada 99% aibu support tawbi. Support tawbiriba mayambu hainangai laitana thagatchari.